Yangna Saba State TV Hospital CM Bidena Sangakre. Amadi BJP na luching balengak asti chin ga khud ka manada balengak oire haina Congress ke spokesperson MLA ke Govindas na maral sikre. Kurumzari meeting tabiri basing butaram oksari pau sandok na bizari. Lupa crore nipan lakh humpudra mari jangna Saba State TV Hospital Sangakre TV laina dagi ngak thok na ba madi kannaba hona badam yang gitengbang changi haina Chief Minister na phongdokre kairau kendri gi manung sanba kairau wangkhemda Englishing ani ga tara dagi Saba hokhiba State TV Hospital asi ngasi hauna bi matung ina Chief Minister N Birena Sangakre thoramadu da Health Minister L Zenta Kumar Forest Minister T I Shyam Kumar Local MLA L Rameshwar Mitai amadi atai MLA kya su saruk yakhi Chief Minister na TB haibase layang bangamba laina makhal amani hana chahi amadam yoi lising ani ahum naram labasu ngasidi lising ama chamri lising ama samga dagi hena nadaba asina laina selection bada mateng oire takpani Prime Minister Narendra Modi na lising ani ga kun manga fabugi manungda laina asi India dagi muthatnaba pandam thamliba se state asida thabak oina utkani madugi damak mari laina ba singpun na kanna hona basangi laina asi mapung fana muthatpa ngamdana lagliba asi mai pakhan ge hairabadi anoba thosel paikhat pachangi chengi khul khudimakta liplet yanthokuna pak sanna khangan gadabani tamgi lam singdana club singi khuthangda laina asi matau karam na ngak thokani amadi naragana karam na phabang ambage haibadu ningthina khangan bangam labadi Manipur dagi mapung fana muthatpada mateng oigani haiki Kanashu miyoi baibase mapung phago ite mapung phana khangmal kanashu poloke loina tammaga phayapung atne do tanaraga aduna matam purumukta government kuyano bolejari se praja miyamgi grievances sanapin hangiba mayamgi complaint mayamgi suggestion mayamgi pirupu kokrat aduna mayamgi ekmele khanaraga thabu pangthok charise aduna mayamna ngasi nungsibiri usmaina Makata government nungsibiu support of you makam puna makta sigi government se prajamia de BJP na luching balengak ase chin ga khut ka manada balengak oire haina Congress ke spokesperson MLA ke Govindas na ngasi ningthau khongda chai khuding gi pangthokpa class 10 thagada ba mahiroi singbu akhanana lemna takpi tambi bagi hawdopagi thoromda phongdokre mahangna makata na haikibada afaba khunai amagi damak afaba mahiroi semgatpa mathok tai rajniti gi wafam na tongana thamlaga miyam na yengkadoriba asi miyam gi mihut singna tawriba amadi pangthokliba thabak aduni haiki Lamdam ama, khungam ama, state ama, country ama, si sahun kada lagi tanah bang mendoinya. Aku kona kadi matau tay, kona kada aku masak bersangnya, kona kada su ayi imungi condition na ngam dabang ayam lagi, madu aku kuih. Ado mungkin lebasin na posing si yaw ngam dah na nuai kan lagi tu, lagi madu. Adu mana bagi tu, ayat yang dari sini. Vote mana bagi tahu nanti, rang bagi tahu nanti, rang itu bukan dia rang itu saya buat. Sekarang itu bukan. Mahang na makata na haikibada lengak asina sinda khakta beti bachao beti parhao haiduna lauraga lambi sorokta banner kya theli madu miyambu apang basina bohona bani handak adat college sing lengak na lakhot pada nupi singi college amata yaudaba asina sabsaba khudam ni haiki Dia Yesus mabung umum lagi mah. Ahad Yesus mabung na mapahama gitu ini. Ani subuh na kozani. Subuh na sakar ni. Yesus mabung umum situ mabung mapam sahandra ba. Sahandra tak jadi kadai lagi. Ayo pak mahal bagi target se pemberi nombor. Believe in this not in words or not in pixels. Tapi tak kaja bukan saya berbuat. Manipur da college da pula berapa. Nubi college tu apa tu? Sarkar betul. Tadi kita sedikit hit pada saya yang kira mana beti padao beti bachao है Govindas tu mami mana Manipur Chief Minister University N Birena नतर Minister mana उई ले मंगांग बतो नतर तो ले मंगांग बोई ले मंगांग बोई के गोजेंद्रो ट्रस्ट की मखादा एडिसी निंगथौ खोंगना सिंदुना तरे लक सुबो ओइन सथगदबा फ्री रिवीजन कोर्स अदुबु पुन लोकल ओजा कुंथ्रामा थोयमसु गेस्ट लेक्चर सिंगना महिरोय सिंग ताकपि तंबिगदौरी
Ahum suba IRB da subedar oiba thangban yumnam lekai digi sorok haibam Sarat Chandragi yumda sakhangdaba singna ngarang numidang pung tara mathoirom taba matamda nongmai round ani kapsilam le thodok adugi matangda ngasi thangmeban improvement club ki complex ta lamdam adongi miyam na wakat mifam sathakre Panthoibi Women Association ki General Secretary M Abena Debina matungda siguma thabak asi tawbiga nu haiki Masi kari marang gino kamay tau bono Canada nungay tabagi kapino mangonda nungay tabigira na tragana dumay na kapam base masi akoy na yampenda ba mi suom ba kolam ba yaw raga di madugi dai ta kanana oidoy no magi marana kari no masi atuba matamda tawrami ba isa inaw singduna atuba matamda sengtok pira Lisingani gatara manga ki November ki tang kun manga da sabaloy duna sanga kraba more da labor shopping mall asi ngasi fawba mathau tawdriba karigino haina assembly ki assurance committee ki member oiriba MLA Joy Kishan mari lainaba officials sing da takhat khre ngasi committee asta yauriba MLA RK Imo Olukoi KS Joy Kishan amadi Dr Y Rajesh Shyamna shopping mall amadi more trade center ki phibam yengsin khi MLA Joy Kishan shopping mall matam koina mathau tawdriba asi ki sapsaba paukum ama pami haina manitko ki director da haike Masigi matangda manitko gi director amadi stakeholders singna manada wafam ke phungdoki lakliba December gi tang kun mathoi fawgi manungda shopping mall gi mathau hauragani hana director na thajaba thamki mari leinaba official ke aga loina na lakpa assurance committee gi kangbu aduna more trade center gi pibam su yengshin ki Ziribam ki Lakhipur Dalaiba Institute for Children with Disabilities ke office ta World Disability Day gi thoram pangthokre achievement of Rising Maidan Nasinduna pangthokpa thoram adu da Ziribam Municipality ki chairperson S Santi Devi Parents Association of ICDP Ziribam ki president S Jadhov yauna mari leinaba mioi kya na saruk yakhi Ziribam ki additional SP S Bashulal Singna disabled oiraba mioi singbu hanthana yengloidabani makhoibu ikai khumnabi gidabani haiki Day of Persons with Disabilities haina hana pangthoknarami 2007 phawba Tamenglongna Handicap Development Foundation Manipuri amadi Tamenglong Handicap People's Association na punna sinduna World Disabled Day gi thoram Tamenglong gi Indoor Stadium da supang thokre thoram madu da Tamenglong gi Chief Medical Officer Dr. Shambo Golmaina disabled oiraba mioi tara humdoi da wheelchair khusinakhi thoram adu da Tamenglong gi Assistant Commissioner Sarat Arozu District Election Officer Maidin Bushu saruk yakhi District Election Officer Tamenglong na disabled oiraba mioi singbu mikhal da saruk yana bagi damakta awareness program pangthokpaga loinana EVM machine sizinabagi mong matau sukhangan khi Bisnupur District ki manung sanba Tronglau BLP School da World Disabled Day ga mari lainana nungmagi oiba voluntary blood donation camp ama pangthokre Jenims Porompat amadi State Blood Transfusion Council gi sponsor makha da pangthokiba thoram aduda mioi sam henbana EPK thoram aduda Jenims Blood Bank ki Associate Professor Dr. O G Chandra Susaruk yakhi blood donation camp aduga mari lainana disabled oiraba singbu manaba mityeng ni yengbina ba khana nainaba mifam ama su pangthokhi mifam aduda Moirang College ki hanagi principal oiramba AK Sundar Gopal Singh Lions Club of Moirang ki President PS Nobin amadi Bharat Vikas Parishad Moirang Kendra ki advisor and joy namaru oiba mioi sing oina saruk yakhi makha taba pau pizza dringai da aten ba break amatang laujari Welcome to Food Wi-Fi, the fastest food delivery app in Imphal. There's no minimum order that brings the tastiest food in your neighborhood right to your doorstep, so you can order for one or for many. A well-trained delivery team will satisfy your hunger in no time. Download the Food Wi-Fi app now. Penasya Coaching Center, the best and the only trusted coaching center in Imphal. Penasya Coaching Center gi oja singna aina exam gi sem saba matamda yamna mating pangbikhi aduga PCC dagi aina phangkiba study material regular mock test suggestion na chingusing yamna chanakhi SSLCE thagadaba singna topper oina bagi damak matamga junaraba coaching center asibu yamna thajaba thambiu I am the starter. We work it together. I am the adventure. When we chase it together. I am the after party. When we rock it together. Styles, but it's stylish only when we live it together. The next gen Maruti Suzuki Ertiga. Move together in style. W Square Face Bar. An all-in-one face wash that contains a natural whitening agent
an anti-aging system, and helps fight pigmentation. W Square. Why wait? Preventive cosmetology now in India. Live Coaching Center, Gari Makhalagai, Hariba Mafumasida, emission to Vibayargani, Special Class 10, Revision Amadi, Class 8 in Class 10 Gi Oiba, Tha Anida Loibang Namnaba, Subject Pumnamaki, Foundation Class, Smart Class Kaloinana, Haidoi Sintoiba Ozasina, Takpi Tambiba Hujargani, then Service Ki Kudong Jaba Amadi, Nupamasum Nupi Singi, Boarding Ki Kudong Jabasu, Pizari. L Sweets and Savories ki ahaw atumna adong special occasion ki mathel ama oihanbiu. Nauna luhonggadoriba couple singi customized haizingpo ki package amadi wedding cakes pangbiragani. L Sweets and Savories ke Sampa Junction near Kongafam office opposite Sisipur parking. The Blossom School, a home away from home, is a place where the young come to realize their potentials and grow into well-rounded individuals capable of materializing their dreams and talents. We focus not only on academics but a wide range of co-curricular activities, all of these when it matters most, the early childhood years. This is why we believe that well begun is well done. Come be a part of the Blossom School. Jolip, 100% natural syrup. Amasung capsule yu thakpadagi oirakpa awaba chaitheng hakjangi liver soklakpadagi kuchu sengaktaba haksang soktharakpa tumba chaba yaraktaba khong hamba nungairakta singbu phanba ngamba amata ngairaba upaidi Jolip syrup amasung capsule diabetes singidamakta Jolip capsule chabiu. Peters International Residential School, Joy of Learning, Kompally, Hyderabad. Amukana taram uksari makhataba pao. Ziribamgi Uchatholda Laiba Marifu Taret Suba Battalion CRPF na Sinduna Swas Bharat Abhiyan Scheme gi Makhada Lamtu Sengdokre. Battalion Nadugi Second in Command Sunil Kumar na December gi tang amadagi hauna satharakliba Lamtu Sengwasi December gi tang tara mga phawba tongan ba mafam singda pangthokpaga loinana yum da changduna fogging machine sizinaduna kang digi sandorak palaina kaya ngakthokna basu honagani haiki. Repellent fogging is very effective in this area for maintaining the cleanliness drive. Apart from that, we are conducting awareness programs. Law lokpa loiraba matungda hangduna sizinadana lairiba lawpham sing sizinaduna lawmi singna ahenba income tanba yagani haina Rajya Sabha gi MP Bhavanandana phongdokre wafam sing asi Joint Director ICAR Research Complex for North East Hill Region Sinduna National gi thakta numit mangani subna sathagadaba advancement in seed testing for North East Hill Region haiba training program ngasi hawdokpagi thoramda phongdokhibani ngasi gi thoram adu National Seed Research Training Center Banarasi ki Director Dr. Arvind N. Kumar, College of Agriculture ki Dean Professor J. M. Laishram, ICAR Complex for Hill Region Umiyam ki Director Dr. N. Prakash Amadi, ICAR Manipur ki Joint Director Dr. I. Meghasandrana Singh Mamyoy Singh na Athoy Bamithungnen Singh oina saruk yakhi. Thoromaduga Mari Lenana Longmi Singh yo manual book amasu Athoy Bamithungnen Singh na release tawki. MP Bhavanandana Longmi Singh na law lokpa loiraba matungda lawpham sing manghanduna thambagi mahutta matam ga chanaba mahai marong sing thaduna ahenba income sing tanba yai haiki. He has been telling that we will increase the income of agriculture farmers by double by 2022. I mean, I was just going through some papers today, I was just reading some books, and I am told that contribution of agriculture in GDP was 55% in 1950 and 1951. And I'm surprised to know that this has come down, decreased up to just 14% presently. So the kind of decrease that has come in agriculture farming is alarming. And that's why our Prime Minister Narendra Modi is giving a lot of importance on the farming side. And you know, India we have the highest number of population. We have a lot of mouths to feed, but very little that we can we gather from the people.
Disabled singbu thong manana thamba oina kanglai mam theater repertory da lon thok taba madina tabagi pangal wa laba artist singna maru oiba role oina saruk ya hale disabled singna theater yawning labadi yawu yakhigani haina kanglai mam theater repertory gi director Dr. Y Sadanandana ISTV News ta phongdorakli hiramsigi matangda report ama Hauji aikona lariba mafam asi langthabang punjada leiba kanglai mam theater repertory gi sanglendani haiba repertory theater asida lon thok toba musung nazu tathiba artist ahum yauri makhoi ahumbu matau kramna loinari makhoi ahum matau kramna theater asida sanglakhibage haibigi matangda theater asigi director Dr. Yumnam Sadanandaga ISTV unabagi mate ama mayamda thamjari Maim hariba art form asigidi akoi lon thok taba na pangba si moigidi masi kwai chanabam oye na dain khanbadai ki ai yahunjabani akoina moidagi su tammi adigi akoina su moida tambi haidi moina sinariba akoigi ingit ki oiba maigi maithonggi oiba mayam se akoigi mind dum sinaba yai moisi akoigi theater sida yaro matungda ti moisi inferiority complex haidi akoidi tondharabani akoidi lon thok tarabani differently able kanguni kaina moida akoigi karimta koi nungang ba akiba kaidoba amata leitre pura normal person lamgi type ta se pudamoina ai South Korea da ai kaino Egyptian ne siga inauto ne siga pui lon thok pa akoigi artist sing se lon thok to mana lusinga pu satna lerame haidi moji yamna aigi theater si yaw matungda yam intellect oiba adegi mi ki daba adegi personality development se moida yam bajana tawe haibisma haijeningi lon thok taba na pangba moigi chanabam si art ki lam sidadi akoigi mime hariba art form sidadi yam bajana akoigi sanai haina haijaningi aduna Manipur da leibiriba akoigi lon thok taba na pangba akoi art tongning ba theater tongning ba sing se akoigi ISTV gi sumba si khuthang da koina noluksari thabiro akoi free da akoi moi tamjage aduga akoi mapalamda Manipur gi manungda India wangba da akoi chatpa yana bagi moigi sapcha bam pham do akoi bijage na daina akoi khanjeri recreation center for differently able person and moigi akoi ka ama koi hapaga moigi laga moina tawning ba tawba haidi theater gi maramda art ki lamda tawning ba tawya na bagi aigi complex ta su ama hapsari ngasigi miyoi ba khunai asida makhan makhagi soinarba miyoi makhan kya leiri haiba miyosing asibu aikoigi soinai drabani haina khaliba normal person sina makhoi sanaba sinfamda pusanbiraga makhoi su miyoi ba amoina thambiragadi lamdam asida amadi miyoi ba khunai asibu hena masak phajaba khunai amo ohenba ngamgani haina su Dr. Sadanandana makha tana phongdrokri loinana tonga ba sinfamda leibiriba isil ina khudingmakna disabled singbu makhoi ga sanaba sinfam yenglaga pusanbiu hanasu afin taraki jiban kon samgo loinana pawdam jariba ningthakong chanajaw mitai langthabang kunja kanglai man theater repertory Kimak samadi JSC on thang ta teachers recruitment lising ani gatara ni pana haujek thang tagi ozal lobagi wafam asiga mari lainana lakliba tang manga da utra sanglen sana kunungda mifam pangthoktuna khana nainana basem sakre mamana atopa nupa amada mayum pan khraba matungda mapana atopa nupi ama lawduna lei khraba matungda mabok amadi mapubokna wana yokliba mahairoi nupa masa ama laibak thiba accident ki thodok ama thokibadagi awaba phibam da hingdi hiramasigi matangda report ama Mama mapana nong nalang thok piramnaba mabok amadi mabubokna kayagi matik wana yoksari laibak thiba thodok amada accident number moiraga hairiba angang ising marida sokhibadagi leijaramba yumphamna chingba kaya yong thoktuna layingduna lakli ngasidi hairiba angang chahi taraga mari phajilakpaga loinana mamanaba singi mamangda mimang thoktuna catheter panduna school chatpa amadi sanaba thokpada aduki matik awaba ma mayoknari laibak thiba thodok amada maki mabubok nga phaduna imung pujaramba patta BP stroke torokpadagi
paralyzed tawduna hojik aru film da phamung da yata duna leiri rohit ki mabokna hingdaba yadaba na maram oiraga anaba laithokidana yum punarabi damakta khunai asina thingliba yu yonduna imung punarabi damakta wan honari masubu miga mimana na hingnanabi damakta amadi masugi damakta kari awaba thingrakibagi haibi matangda rohit ki mabokra dhina phongdorakibada mapa de dum chakhare mai mayumda masuri yawung leramani ba adu hojik mapa sa topun piti ठीक है मामा दी मयूम पाला ले करे नुपाम दा युम बुदी कोई हौसिरोन फंगियोगी सारे बा युम मचा मको चिहिंग तौरगा दुसु योंतोगो होनगिबने दु फसु फतबा खलेरगा गुवाहाटी चले गुवाहाटी दसु मु सामगा लाइ अदगी सामगा पासी दमो लाइत्रमी चलौद्रे चतरमी नान थोखरे मो नान थोखदि ngasi ma anganji ongwane isungda kala sabe mokda mai se wala chala tammi angangi sidi lai kai khasileni mati am da ko si ro lai ya ya la di phani da na I ko chen che la ka na taw di mai na moina IST da ka satna unabi ro ayu ko to bo na kai nang di sakhal lo na pro thang mi ko ya de yum du chi do o ka mi si tin ge taw ka ai ma pham cha na ma si yin da lai han bi ba yum ma sa tang sabi ro ko aduga magi mahai simtanga tamna ba asinang dia yonani taidi so khandra khoi da magtadi isu gi da magtadi ai khali se khisi pa ta pharaga le ho ba thijala chief minister gi aksel gi card pairak padagi hojik rohit kana ba kya phangduna layeng asi maka chathaduna anaba si phabagi stage ta lagli adu luri badi rohit ki yumpham ni haiba mochit ama phawba hojik ꯂꯩꯇꯕꯅ ꯂꯩꯀꯥꯏꯅ ꯄꯤꯕ ꯀ꯭ꯂꯕꯅ ꯁꯦꯝꯕꯤ ꯁꯥꯕꯤꯗꯨꯅ ꯊꯝꯕ ꯌꯨꯝ ꯑꯃꯗ ꯁꯩꯗꯥꯡꯗꯨꯅ ꯂꯩꯕ ꯑꯁꯤꯅꯤ ꯑꯩꯒꯨꯝꯅ ꯅꯥꯕ ꯃꯤꯁꯤꯡꯕꯨ ꯗꯣꯛꯇꯔ ꯑꯣꯏꯔꯒ ꯂꯥꯌꯦꯡꯕ ꯄꯥꯝꯃꯤ ꯑꯩꯒꯤ ꯀꯦꯊꯦꯇꯔ ꯍꯥꯞꯄꯒ ꯅꯝꯕꯔ 1 ꯇꯧꯔꯝꯗꯥꯏ ꯑꯁꯤ ꯑꯃ ꯑꯗꯨꯒ ꯁ꯭ꯀꯨꯜꯗꯁꯨ ꯐꯨꯜꯂꯛꯄ ꯌꯥꯎꯋꯦꯕ ꯀꯦꯊꯦꯇꯔꯁꯦ ꯑꯗꯨꯗꯁꯨ ꯁ꯭ꯀꯨꯜꯗꯒꯤ ꯌꯥꯝ ꯋꯥꯅ ꯂꯥꯛꯏ ꯑꯗꯒꯤꯗꯤ ꯏꯁꯤꯡ ꯌꯥꯝꯈꯠꯂꯛꯄꯗ ꯑꯩꯉꯣꯟꯗ ꯁꯣꯡ ꯐꯟ ꯅꯨꯡꯉꯥꯏꯇꯕ ꯆꯥꯎꯔꯛꯑꯕꯅꯤꯅ ꯏꯁꯤꯡꯒꯤꯗꯪ ꯀꯩꯅꯣ ꯇꯧꯕꯗꯁꯨ ꯁꯤꯗ ꯍꯥꯞꯄ ꯆꯠꯄꯗꯁꯨ ꯏꯕꯨꯖꯔꯪ ꯍꯥꯞꯄꯗ ꯀꯩꯅꯣ ꯏꯀꯥꯏꯕꯁꯨ ꯄꯣꯛꯑꯦꯕꯅꯤ ꯏꯕꯣ ꯏꯄꯨ ꯂꯩꯔꯤꯉꯩꯁꯤꯗ ꯅꯨꯡꯉꯥꯏꯅ ꯊꯝꯕꯕꯨꯗꯤ ꯄꯥꯝꯃꯤ ꯑꯗꯨꯕꯨ ꯀꯅꯥꯅ ꯇꯧꯔꯛꯀꯅꯤ ISTV ꯄꯥꯎꯒꯤꯗꯃꯛ ꯒ꯭ꯌꯥꯅꯦꯁꯣꯔ ꯌꯨꯝꯈꯥꯏꯕꯝ ꯃꯣꯏꯔꯥꯡ ꯊꯅꯥ ꯂꯩꯀꯥꯏ ꯃꯃꯥ ꯂꯣꯏꯁꯤꯜꯂꯛꯄꯗ ꯃꯔꯣꯏꯕ ꯄꯥꯎ ꯑꯃꯨꯛ ꯍꯟꯅ ꯄꯤꯖꯔꯤ ꯂꯨꯄꯥ ꯀ꯭ꯔꯣꯔ 9,64,00,000 ꯆꯪꯅ ꯁꯥꯕ ꯁ꯭ꯇꯦꯠ ꯇꯤꯚꯤ ꯍꯣꯁꯄꯤꯇꯥꯜ CM ꯕꯤꯔꯦꯟꯅ ꯁꯪꯒꯥꯈ꯭ꯔꯦ ꯑꯃꯗꯤ BJPꯅ ꯂꯨꯆꯤꯡꯕ ꯂꯩꯉꯥꯛ ꯑꯁꯤ ꯆꯤꯟꯒ ꯈꯨꯠꯀ ꯃꯥꯟꯅꯗꯕ ꯂꯩꯉꯥꯛ ꯑꯣꯏꯔꯦ ꯍꯥꯏꯅ ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯁ꯭ꯄꯣꯛꯁꯄꯔꯁꯟ MLA K ꯒꯣꯕꯤꯟꯗꯥꯁꯅ ꯃꯔꯥꯜ ꯁꯤꯈ꯭ꯔꯦ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ